ngasi wangkhaida arambai tengkol gi meng sizinaraga gari laklamba ani seran turan toramba sing phare police tamakha taba logi oiba chathadaba sinakhre hari Manipur da PR amohana thambina ba Kuki singna Union Home Minister Amit Shah da taksin khre Church ki luchingba ahum hat khibaga loina matung tarak pada hingsa ki thodok kya thorok khibaga iroina na Kuki Women Organization for Human Rights na Manipur da amohana President role amohana thambiyu haina Union Home Minister Amit Shah da taksin khre Churchanpur da miyam gi asoba rally ama chatkarba matung da organization asina Union Home Minister da memorandum pisintuna status da amohana President rules thambiyu haina taksin khibane NSN IM amadi masiga satminariba group sengna Kuki job phurupki mathakta chatharakliba thawong yaningdaba phongdokladuna Kuki ge organization asina hai khungang kya da leptana attack chatharakpana misam yam pukning leitana hingba ngamhandrei law and order gi phiba mapung phana ngakpaga loinana miyamna lengakta thamba thajaba hanjin hannabagi pandamda amohana President rule thambagi tangai phadaba lei khudong thiningai oiba mafam singda security kankhat handuna misam miyam gi punsi amadi lanthong ngak sena ba thorang lokhat piu haina lop asina taksen khe church ke lusingwa ahum hat khibagi matangda awangba thaki investigation sathabiu haina takseladuna ZUFK amadi NSN IM ki mathakta lengakna matik saba thabak lokhatuna Kuki jogi area da ingtapa phibam lehangadabani haide Hostess oina phajin khiba naga taruk amasung Kuki taramari gi maraibak tambang amdri deputy CM anina kanna honaduna operation chatharabasu kanaba phangdri haide Thadok church leader ahum hat khiba thodong matung Kuki amasung naga animaki kangbu singna hostess oina phajina khiba Naga taruk amasung Kuki taramari gi maraiba haujiksu tambang amdaba phibamda leire imung manung gi maikai dagi de phajin khiba naga taruk adu khutong thiba nanglamlagani habagi chauna thajaba leire nakalani magna hostess oina phajin duna thamnaribagi matangda lenga asigi deputy chief minister Losi dikho amasung nemsa kibjen anina mapung oiba daita lauduna church leader civil society organization Indian Army police amasung central intelligence sing yauna Kanglobani me kimihut sing galoina na phajindona lairiba sing ase thadok naraknaba yamna kanna negotiation sathabagi thong sing sathare aduba hujuk phawba positive result amata phangba ngamdre laikhai tadana lairiba phibam asina maram oiraga ngarang thangju namita security force sing na Kuki militant singnaba singna phajindona thamkhraba naga gi mioi taruk adu phangnaba kangpokpi district ke tongan ba mafam singda paksana operation sathake adu langlalangjil amata phangba laitre Deputy Chief Minister Losi Dikona High Kibada Hujuk Power Warushin Puropang Amdana Ladiba Crisis Asige Matang the Church Leader Singalunana Nakalani Makta convinced Tonaba Panakan Honare Pakiba Miyashing Adu Soidan Halakane Kuki Community Gi Pakiba Miwi Taramari Adusu Aswangam Yaudana Lady Misam Yamgi Punsi Amata Awap Hamda Tahalo the Banihare Adumoinamag issue Sigi Matang the Deputy Chief Minister Nemsa Kibzengi Maike Degidi Kamen Amata Pongdorok Polaitre Adumakpo Kukizo Leader Sing Church Leader Sing Amasung Police Kolonana Community Asigi Village Defense Volunteer Sing Adu convinced Tautuna Pazilaga Thamliba Naga Sing Adu Thadorok Naba Yamnakan Honare 1990 Ski angan basarukta Kuki amasung naga anigi maragda thoki bahana sunabagi thodok sing adu church amasung IB Farstin singi matenga loinana madugi warushin ama puropangam khe matau sigumna lairiba issue asigi matangda su misimina yaudana warushin puropangam gani haina Kuki jo students leader amana phongdorakle Union Home Minister Gobinas Konthaujam gi maike degi sunakalani na phajinduna thamna ki bamyo kunnado aswangam yauduna thadorak naba community animaki church leader singa mi phamtoina pangthokna honare loinana yamna lurba tan phamas de sterasigi law and order gi phibamda hena ka halakpa yaba tonga sing miyamna thajabiga no haire marak sida naga singna hostess soina phajinduna thamkraba Kuki jo khunja sing adugi imung manungi maike degi makhoi gi phajin khraba imung manungi miyoi sing adu athubada thadoraknaba marilenaba singda appeal tawrakle makhoina phajinduna thamliba miyoi sing adu haujuk thokliba hingsa gi thodok sing natraga khulai paiba activity amataga marilenaba natte phajin khiba miyoi taramari adugi manungda tarahumdoina taphau Kuki village tagi ni aduga amana hengbung village tagi ni haire phajin khiba sing adu athubada tekta kaiduna thadok piyo haina marilenaba khudimakta khut lonaduna haijari loinana state sida athu matamda shanti lakane haibagi thajaba thamle haina emung manungi maike degi national media gi miosinga unaba amada phongdorakle KLAL gi mathakta complaint file tawkhre
ꯍꯧꯈꯤꯕ ꯃꯦ 15ꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯀꯨꯀꯤ ꯅꯟꯁꯨ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯀꯤ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ ꯂꯦꯠ ꯈꯣꯂꯣꯟ KLALꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯔꯤꯕ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯌꯥꯡꯂꯝꯕꯝ ꯕꯣꯕꯤ ꯕꯩꯇꯩ ꯀꯧꯕ ꯑꯃꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ DGPꯗ ꯀꯝꯄ꯭ꯂꯦꯟ ꯐꯥꯏꯜ ꯇꯧꯈ꯭ꯔꯦ ꯀꯝꯄ꯭ꯂꯦꯟ ꯐꯥꯏꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯑꯣꯐꯤꯁ ꯕꯤꯌꯔꯔ ꯑꯃꯁꯨꯡ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯊꯛꯇ BNSꯀꯤ ꯁꯦꯛꯁꯟ 196 ꯑꯃꯁꯨꯡ 197ꯒꯤ ꯃꯈꯥꯗ FIR ꯔꯦꯖꯤꯁꯇꯥꯔ ꯇꯧꯅꯕ DGPꯅ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯑꯀꯟꯕ ꯗꯤꯔꯦꯛꯁꯟ ꯄꯤꯕꯤꯌꯨ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯦꯠ ꯁ꯭ꯄꯤꯆ ꯀꯌꯥ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤ ꯊꯤꯡꯅꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ DGPꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕꯤꯌꯨ ꯍꯥꯏꯕ ꯋꯥꯔꯣꯜꯁꯤꯡ ꯌꯥꯎꯔꯤ ꯍꯥꯏꯔꯤ ꯀꯨꯀꯤ ꯃꯅꯨꯡꯒꯤ ꯏꯟꯇꯔꯅꯦꯜ ꯏꯁꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯗꯧ ꯆꯔꯆ ꯂꯤꯗꯔꯁꯤꯡ ꯑꯗꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯂꯤꯌꯥꯡꯃꯥꯏ ꯌꯨꯅꯤꯌꯟꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯧꯈꯤꯕ ꯃꯦ 16ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯊꯥꯗꯧ ꯔꯤꯂꯤꯖꯤꯌꯁ ꯂꯤꯗꯔ ꯑꯍꯨꯝ ꯍꯥꯠꯈꯤꯕ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅꯤ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯏꯁꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯀꯣꯠꯂꯦꯟ ꯚꯤꯂꯦꯖꯗ ꯃꯔꯥꯜ ꯂꯩꯖꯗꯕ ꯆꯔꯆ ꯂꯤꯗꯔ ꯑꯍꯨꯝ ꯑꯋꯥꯐꯝꯗ ꯇꯥꯈꯤꯕꯗꯨ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯂꯤꯌꯥꯡꯃꯥꯏ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯈꯪꯗꯅ ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯕ ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯃꯠꯇ ꯇꯧꯗꯅ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯊꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯖꯦꯂꯥꯔꯣꯡ ꯅꯥꯒꯥ ꯑꯃꯁꯨꯡ NSNIMꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤꯕ ꯑꯗꯨꯕꯨꯁꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯔꯕꯗꯤ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯃꯦꯒꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯔꯕꯗꯤ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯕ ꯇꯥꯏ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯁꯤ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯝꯄꯥꯛ ꯈꯛꯇ ꯅꯠꯇꯅ ꯆꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅ ꯌꯨꯅꯤꯂꯦꯞꯀꯤ ꯍꯥꯟꯅꯒꯤ ꯆꯤꯌꯔꯃꯦꯟ RK ꯃꯦꯒꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯣꯡꯃ ꯄꯥꯟꯕꯅ ꯂꯥꯛꯄꯗ ꯃꯤꯀꯞ ꯊꯣꯛꯂꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯈꯨꯟꯅꯥꯏ ꯍꯥꯏꯕ ꯊꯤꯝꯗ ꯁꯣꯁꯤꯌꯦꯜ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕ ꯁꯦꯛꯇꯥꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯏꯉꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯂꯥꯏꯅꯤꯡꯊꯧ ꯑꯁꯪꯕ ꯏꯄꯥꯒꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯒ ꯃꯔꯤ ꯂꯩꯅꯅ RK ꯃꯦꯒꯦꯟꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯉꯁꯤ ꯇꯝꯄꯥꯛꯂꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩꯁꯤꯡ ꯑꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯇꯝꯄꯥꯛꯇ ꯈꯨꯟꯗꯥꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡ ꯑꯁꯤ ꯏꯁꯤꯡ ꯇꯨꯡꯕ ꯄꯥꯠ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝꯅ ꯈꯨꯟꯗꯥꯕ ꯍꯧꯔꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤ ꯀꯪꯐꯥꯜ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯅꯩ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯑꯋꯥꯡ ꯑꯃꯁꯨꯡ ꯈꯥꯔꯣꯝꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯠꯅꯕꯤ ꯀꯌꯥ ꯁꯦꯝꯈꯤꯕ ꯁꯛꯇꯝ ꯑꯃꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ asisu ngasi ngarang semlakhiba nate chahi lising kya changna semlakhiba civilization amane civilization asi kai handana aikhogi paipu singna nga selaga thamlambani haibasi aikhoina kaidongoida kawroidabani ipaipu singna sengat piramba civilization adugi mapalna ngasi malemgi mamangda aikhoina aikhogi identity masak takpa ngamlibani laibak thibadi ngasi aikhogi iramdam asi mase tana thugairatuna lekha taragliba asi maiteina sontharakpadagini haikhe State ki Home Commissioner and Ashok Kumar na Surjanpur da Kuki CSO singa unakre hari Manipur lenga ki Home Commissioner and Ashok Kumar na Surjanpur da satuna Kuki CSO singa unaduna lengak nakaluk ki irang loisana bohona riba asuga mari lenana wadi sanakre hari Home Commissioner ki Surjanpur khongsa si State Government ki maike degi amaga ki marakta thajana da ba leidibasi hantha hanaba hona riba sugi saru ama oina Kuki CSO lusing basinga wadi sanaduna unkhana bagi sang hantha hanaba honabagi saruk amani hadi Barasida Kuki Women Organization for Human Rights na sinduna hawkiba yum sakation numita pastor ahum hat kibadu da senabasing sedak piu haiba demand tauduna Surjanpur da miyam ki khongsa da masat kre yaning da ba phongba khongsa da duda naga sang na phajinduna thamleba Kuki misam taramari condition amata yaudana thado hangada bane haiba demand kya su tauke ningsing ba yabadi thado NP ki maikai dagi laikhidraba pastor ahum adu Kuki phurup ki miyoinate thado phurup oina ubi haina phongdok ba laikhrabane aragi yaning da ba khongsa du gi manung da saruk yakhiba singna Kuki jo miyoi sing hat pa khudak ta lep khudabane pastor ahum hat pa da chenaba sing akan ba serak pi gadabane NSNIM na hingsa ge thongsa thaba lep halo haiba kholau kya laukhe khongsa du gi mangwaina na church lu sing ba sing yauna koite playground da punna lai khuramba gi thoram amaso pangthoki haide Thaudok thokpa mafam khakta da wakat mifam phambagi mahut amata oina punsendona lam thengnana ba sem sabagi matam oire haina athawna phongdokhre
Naga Liangmai Ziru Maitegi Lamda Kuki Narco Terrorist Singna Landaraktuna Tongan ba PNW Wakani Pampambagi Sanabi Tadoktuna Lamda Masigi Yellow Purup Sing Amato in a Punsinduna Apunba Manipur Kananaba Lanteng Nanaba Sam Saba Matam Oide Haina Imsage Walking President Kurajam Atobana Pondoraklay Wafamasingarang Kangpupi District Manung Sana Ladyba Makhan Liangmai Naga Village Gate Mamangda Haukiba Me Tarahundoida Purupanigi Marakta Tokiba ambush adugi Matangda Kuki Militant Singna Naga Misam Kaya Pazin Krabamatung Misam Tarani Toina Tek the Kaidana Tadok Labasu Pastorani Yauno Punami Taruk Numit Humni Surbo Power Tadorak Tabagi Mayokta Kaubru Rains Liangmai Women Union Sinduna Pang Tokiba Wakan Mipamaduda Indigenous Peoples Forum Manipur IFSA USM Ansam FNCC Amadi Kokomi Taumising Laktuna Wakan Mipamadu Sogatuna Sarugya Kibagi Taurunga Mari Lenana Pungtokibane Makatana Mahana Haichar Libatasida Tok Liba Makal Kiagi Todok Singasi Ngasingarang Kak Topa Todo Amadanate 2023 ki May 3 dagi Tolak Liba Irangasigi Makatana Samdarakpa Todok Kiane Habasi Lebak Miyamna Kangminagadabane Irangasi Ahan Bahoroku Matamda Miyamna Myanmar dagi Lakpa India government na Yoktuna Tambasing the Maitesing the Lan Asi Satarakpone Hana Kanduna Lainarambane Adubungasi the Lan Asi Liangmai Tangkul NP da Natana Lamda Masagi Purup Sing the Loin Lan Asi Makatana Satarakadoribane Lan Asi Lamda Masagi Yellow Purup Sing the Kundariba Mapam Sing the Tokai na Landaduna Makal Makalgi Purup Masel Kanaba Oina Uhanaba Center Lenga Masinba Tong Amane Adubulamda Master Leminariba Purup Sing na Kaminagadabade Lan Asi Indalanga na Kuki Narco Terrorist Sing Bukulai Oina Sizinaduna Yellow Purup Singbu Mutanaba Amade Demographic Imbalance Dona Nabat Satarapulan Amane Lan Asisu Idai Lina Lobia de Tongan Pump Sing the Todok Sing as it talked to the Mapama Pump Sing the Kundariba Purup Singna Wakan mi Pamsa Tabaki Mot Kundaminariba Yellow Purup Ekoi Punamakna Amato in a Pun Sinduna Lan Sibu Lan Tanganaba Siam Sabaki Matam Oide Hana Mahana Pundo Ke Isagilam Kanaba Punna Honabagi Matam Oide Hana Enesian Ke na Pondor Cray Nagasangi Lamda Namduna Sangsilaga Ama Ata Tohanaba Honariba Mapalebaki Mioshingna Sawat Pakang Bugi Lanjangdagi Isagi Miam Amasung Lam Kanaba Matam Sapsare Hana Government of the People's Republic of Nagaland NASIAN GPRN ki Ministry of Information and Publicity na Pongdorakle Mapaleba ki Mioshing na Haujik Zathariba Kongtang asi Makoigi Matam Kiagi Mamangdagi Leraklaba Aronbe Agenda Amani Hana Lauzarabasu Nagasang Gining Tambagi Right Adunam Tanaba Kuki Sing Asibu Asegumba Mireba ke Sapo Sing na Sizinaduna Lakli Habasi Pong Labo Wapamne Foreign Occupier Sing Asina Moral Amasung Political ground da Nagasang Gimayakta Hoba Namlaktraba Matungda Housing na Amuk Proxy war Sathaduna Makogi political issue adu communal Amadi law and order ki problem on Toktuna Sangsilaga Nagasang Gining Tambagi Hag adu Nem Tanabo Honarakle Hadi Nagasang da Sigumba Kaibung Tahanaba Tausilasida Turoi Dabani Amasung Nagasang Punna Pandam Pangnaba Sangsin Minabatai Hausuk Mukna Diba Purup Animagna Kanbayabasi Aikoi Punamase Kogilam Asibu Supai Paisilakliba Neo-colonial forcing asigi kubam nungda ekoi shanaraga lairibra hangba matam oire kuki singna masida ningsinga dabadi makoigi colonial master singa makoiga laidariba mari asi nongmadi aroiba matam lakani zerol duna makhata na hai ekoigi saktam amasung culture asi ekoigi lam asida setok naba yara roidabani maramasina naga singna munna khankadaba asi ekoigi lam yaudana ekoigi saktam amasung nation asi karamna ngaktuna leigani zerol duna makhata na hai naga singi khangba kanba amasung tumina leiba sibu Sonba oina uroidabane karigumba masida khongthang lokalakpa matamda foreign oiro yublonariba oiro hena sathiba saithing nanglakloi haningai leite haire reserve forest dagi kotpa lebak nate state land dagi kotpa ni hana thamlakre Khetrigao AC ki manungda leba turel torban sing nongju tha laktringai da Khetrigao AC ki MLA Sheikh Nurul Hasan gi miyeng makhada semjen hauna ba Khetri Bengun State Land Dark number 40 Uyo Asobadagi Lebak Kotpani Reserve Forest Area dagi Lebak Kotpana te haina Khetrigao Assembly Constituency gi manungda leba Gram Panchayat singi handakta semkhiba Administrative Committee na phongdoraklei ngarang Khetri awalakai da leba KIYC Club ki complex da Khetrigao AC ki manungda leba handakta nauna semkhiba Gram Panchayat Nipuan gi Administrative Committee ki chairperson amasung members sing Khetrigao AC ki manungda leba YWC Thambal Khong OIO Pongpal
KSDO Kongpal Khaidem Laikai YPO Khetri Bengun Awang Laikai KIYC Khetri Awang Laikai Aba Khetri Maya Laikai amasung KPYC Khetri Bengun Club Taret ki mihusingna sarug yaduna pangthokiba pawmisinga unabada Administrative Committee Khetrigao Part 1 gi Chairperson MD Rafikhana hai Hojik Lebak Loktok Mafam ase Khetri Bengun Village ki Dak number 40 Uyok Asoba haina khangnaba State Land mafam ne Mafam ase matam kya gi mamangdagi Khetri Bengun gi paipu haktaktagi ngasi phawbada leraklaba mafam ne haina paladuna Hojik Lebak kothokle hariba mafam ase Reserve Forest ki manung chanba lam natte haibagi document chapchana lei 2016 gi Manipur Gazette ta yauduna Revenue Department ne Imphal East District ki Deputy Commissioner da piraktuna Settlement Director no survey tawduna government ki khas land Inkol oina Khetri Bengun Village ki lamni haina pata pirakhiba laikhre hairi mafam adudagi leibak lobagi matangda Forest Department tagi ayaba lohodre haiba wafam thamladuna mafam adudagi leibak loba yanaba press meet asida yauriba Khetrigao AC ki club taret na legak kamaril na basingda process tawkhre Imphal East District ki Deputy Commissioner da aiba serol pisin khre madug matungina hairiba mafam adudagi leibak loraga turel torban semjinbagi thaba ase paikhalakibani haike Angang da karan taroi haiba court puthorakpada miyam thumjilakre hairi sahi nauribi nupi masa amadana tablet chalubani haiba masagi sahi nifuni thoi suraba miyoi ama court puthorakpada nupi mayamna landana bahona kre Imphal East ki hangang police station gi manungsanba mafam amadagi miyoi adu CISF da constable oina thabak tawbani mahakpu ngarang special court pokso Imphal East da puthorakpada nupi mayamna landarakibani hairi accused ne hariba miyoi adu mahaki judicial custody gi matam loreduna court topa under trial prisoner single loinana security person singna prisoner ben amada haplaga Manipur Central Jail dagi puthorake mahapu makhatana judicial custody remand pibina ba haijana baga mari leinana ngarang court puthorake bane mioedo atopa under trial prisoner single loinana court complex da Europaga ikhang khanghaudana victim gi imung manung gi mioising amasung laikai gi mioising mapungoina nupi singna accused ni haidiba mioedo tamna landana bahona rakhe phiba madu da security force na khudakta thabak lokharaduna accused ni haiba miyoi aduga atopa under trial prisoner singa court manungda thuna yangna pusilaga court building gi changpham oiriba mapung oiba thong ado lonsen ke accused ni haiba miyoi adu court na makhata na me contra phawba judicial custody remand pi ke panbaya badi court asina me ani da miyoi asina tharakpa bail application reject tawkhibaga loidana nganang phawba accused ni haiba miyoi adu judicial custody remand pi ki bhane mahak sahi nori binupi masa du haukiba sahi ge April thadagi thengkhang kyarak tana tablisha ki haina maral siri bani haire case adu nupi masa adu gi apokpina tharakpa wakada madagi lokhalaki bani wakada aduna accused ne haire banu pa aduna masa nupi bu kumja 2025 ki April thadagi thengkhang ki arakta nupi obi ki kai khumna ba mahan ki haina maral siri bani adu bo accused ne haire bami aduna nupi masa adu bo ki hanbagi victim aduna wafam adu kanamata da phongdoktana lakhi bani haire Loktak patta LED loudspeaker sizinaba thinglagani haire Matang sahidagi Loktak pata ning thamthagi matamda miramdagi pairakpa pat asida saktariba usek singda numidangi matamda akaiba pirakadaba LED thanduna nga phaba amadi loudspeaker sizinabana singba athingba leiragani haina Waikhom Romabai District Forest Officer DFO Bisnupurna phongdokre Tractor thongdagi tabada taruk sire mapan sok lehare Karnataka ge Kopa district lorry amaga thomjinaraba matung tractor ama thong amadagi tabadagi mioi taruk sikhibaga loinana atopa mapan sok lehana police na ngarang phongtokre